Hojik ahanbada maruoiba pau. Manipur Chief Minister N Biren ngasi numit nini chupna pangthokadaba Vanijya Utsav Imphal gi Chingmairongda laiba Classic Grande da hongdokre. MSU Amkil Amadi UPF na sinduna Manipur Merger Agreement 1949 gi matangda nainabagi thoram ama DM University campus da laiba MSU headquarters da pangthokare. Haukiba ningthaukaabagi numidangda yum amada bomb attack chathabada chenabani haiba Prepak Progi Kadar ama ngasi Manipur police na fagatpa ngamkre. Assam ki Chief Minister su oiriba North East Democratic Alliance NEDA ki convener Himanta Biswa Sarma na NSCN IM amasung NNPG SK Luchingba Singa unaduna wari saraba yai hairi. Jammu amashung Kashmir ki Udhampur ki manung chanba Sibghar Dharda ngasi ayuk Army Aviation Corps ki Cheetah helicopter ama Seranana landing tawbada pilot ani sikhare. Amadi Manipur da haukiba pung kunmari asida sample punna lising ahum ani test tawbada mioi chama marputara taret COVID-19 positive oikre ahum sikre positivity rate na chada taruk dasmik taruk oiki. Kurumzari Miyamna government na piba COVID-19 ki SOP sing ningtinangak na chatuna chathokpa matamda mask upiba sanitizer sizinaba khutsa seng na toina hambiba amasung foot taruk ki distance ngak na chatpa haiba chatna kanglon sing asitung induna COVID-19 dagi ngakthok minasi loina na chai tarani pagi mathakta laiba mioi sing na COVID-19 vaccine soidana kapthok piu Pony TV meeting tabiri basingbu taramna okchari pausandong na pizari Manipur Chief Minister N Biren ngasi nominini chupna pangthokadaba Vanijya Utsav Imphal gi Chingmairongda laiba Classic Grande da hongdokre. Vanijya Utsav asi lalon itik thabak khumang chauksin hannaba pangthokpani hairi. Thauramasi Manipur Tech Department of Textiles Commerce and Industry Ministry ga khutsam naduna pangthokpani. Minister of State for Education and External Affairs Dr. R.K. Ranjan amasung Manipur Works Minister T.S. Biswajit Singh su Thauramadu da sarukyaki. Punna stall tara tarukna exhibition asi da sarukyari. Vanijya Utsav asi India ge ningkha tamba chahi humfutara manga surakpagi ningsing palan oina chathariba Azadi ka Amrit Mahotsav Vanijya Utsav hongdokpagi thauram aduda mahaki oiba warol thamdaduna Chief Minister Biren haiki Manipur na hojik phawbada chakhau ton tararom Europe ki tongan ba laibak singda yonba ngamle. Mahangne government na sponsored tauba tongan ba scheme singi matang da su palladuna Pradhan Mantri Bandhan Yojana gi makhada Manipur gi Chingi district singda nupi lising nifurom da thabak piba ngamle haiki. Recently, Tahau aromatic black rice got geographical indication and is currently exported abroad. We export around 10 tons of Tahau to European countries. Not only this, we are also exporting pineapples to the European country. And today, I was really impressed when I saw the skills of our entrepreneurs and the talent they have shown. They have already started sending it, exporting it to the outside the country. And I am really proud of you. And from the state government side, those who are having full of talent in entrepreneurship, we are providing financial assistance through startup and through banking. Or with high say, sigumba exotic wooden ring haitare, exotic wooden ring gumba manufacture ko tauba brand amani ko. World di noi tara mani sanagi ring, silver ring kay katara mani but ugi ring high say ay say ang machaw ngai day something different for kita ko market sida fashion trend so. Adugi ugi ring say ay na manufacture tau given si company say is almost 1 year guma phare aduga aina
main focus main objective di Manipur da laiba employment gumba piba degi sarkar da opportunity gumba pihan base aduga most importantly Manipur haiba lam haiba se worldwide da koina showcase tawba. All Manipur Students Union MSU AMKIL amadi UPF na sinduna ngasi Manipur Merger Agreement 1949 Impact on the Future of Manipur haiba hiramda khananairambagi thoram ama DM University campus da laiba MSU headquarters da pangthokare. Disturb area Laitrabal Lam, Lalhobagi Irang Laitrabal Lamdam Amada Armed Forces Special Power Act, Afaspa 1958 Thamzinba Matau Taribra. Hauzik Lalhobagi Irang Lairibra, Government of Manipur Asi Yamna Santi Laire, Lalhobagi Irang Laitre Haina Tatana Lauribanina, Afaspa Thamzinbagi Arta Karino Haina Amkilgi President in charge Laurembam Nganbina Fungdoki. Ning Tabagi Mahau Chapchana Kangna Laingaklon amagi chap chaba hak fangduna maning tambal lamdam ama oina lairamba Manipurbu India da namduna tinsin khiba Englising ama chamapal nifu mapan gi matamdugi maming tagi ningthau oiba Maharaj Bodha Chandrabu namduna khutiek pihanduna India gi union da tilhan khiba bun yaning daba utladuna ngasi phawbada numit asi Black Day haina palan tawduna lakpani haina mahakna fongdoki Ching da laingak ama tampak da laingak ama tongan ba laingak lon laihanduna Aikoi masel gi marakta nungshina da naba hotna duna ta lakliba India na aikoi bu nungshiba natte Chingi lam da kana amata khundaba yadi haibagi ain thamba aduga army kayagi laifam di piba mitop kayagi changsapam oihanba loinana cap pass tawkiba kongthang sing asi aikoi bu nungshiba natte kana ba lauthokna ba India da punsan kibani haina mahakna makata ki Ya August ki tang tara mari da koi ning khat damme haidana ekoi le hore hai basi thaina khongjong parbai na lerami khongjong parbada dum yaw bani khongjong parbada in British na ma koi gi phiran Manipur da jingkal ma phiran je thupchal lakan da ekoi gi tongjing marin da sakhi bagi wari ekoi khongjong parbada Manipur gi itihas ekoi mayek sengna thengna jai hai basi da ekoi je aduki mati ning khatam na leijarapani na ning khatam na leijarage haiba wakhulon da koi nungai dana leiringai talak sida awon purak ba amagi matung ina ekoi gi Manipur da Indian gi oiba pochi yaw da bidya Manipur khakta gi oiba pota assembly linkhalle adudagi ekoi gi in constitution semjare ekoi gi leiba ma pan ba setna ba ya ba pot khima goina semdana leijaraba tungda 1949 gi ngasi gi numit September gi tang tara kunma thoi sida aikoi gi ikai khuna jari ba ining tho Buddha Chandrabu kauraga masamar gi red lane haiba lam mafam sida ma bu namdana soi tawon gi Buddha Chandra na ID aigi council gi mi yaudragadi ai praja gi ayaba yaudragadi ai soi tawbu ngamoi haina haiba matam da makhoi ne ning thongna loina ba kaino tawgadabani nang na daita loina pugadabani nang na ngami haidana namdana soi tawon gi ba numira du ngasi ni aduna ngasi ase ai khoina namdana soi tawon gi bani merger na ri initiation ne aina khoina ngasi bawu de lawni ba che adugi damaktani Haukiba ningthokabagi numidangda yum amada bomb attack chathabada chenabani haiba prepak progi kadar amang ngasi Manipur police na fagat pangamkhre Faraba kadar adu Nauroibam Joy Sankar Elias Loyumba Chahi Kuntrataret Apokpa and Inaucha Kawi. Imphal East ki Lairik Yengbam Laikai Dagini Haidi. Mahak Pripak Progi Lance Corporal ni Loinana Englising Ani Mapalda Lal Hoglup Asida Yauduna Myanmar da Label Loop Asigi Base Camp ta Tha Ahongi Basic Training Fanglaba Misak ni Haina Senior Police Official Amana Haidi. Niyoy Asidagi IED fit Taubaga Kaukta Ama Chinese hand grenade ama, air gun ama, PEK cake mari, wireless circuit mari, remote control device ama, detonator ahum, battery 15, battery taramanga loinana, IED sembada sizinaba kutlaising fagat pangamki. Faraba prepak progi kadar asi, haukiba ningthokabagi numidangda, larigingbam laikai da laiba miyoi amagi yumda bomb attack chathakiba adugi matungda, Police na fakibani haina Imphal West ki SP Dr. S. Ibomchana press conference amada fongdoki. Niyoyasi haukiba chahi khara asida Imphal gi tongan bak mafam singda chathakiba bomb attack kaya dasu chenaba misakni haina SP na fongdoki. Mahang na haiki faraba prepak progi kadar asi Englising ani tara tarukta
चीफ मिनिस्टर की बंगलो की गेट चथकिबा आईडी अटैक तसु चेन्नई लोइनना अप्रैल 13 मंत्री पुखरीद लेबा रेस्टोरेंट अमदा अटैक चथबसु चेन्नई असम के चीफ मिनिस्टर सु ओइरिबा नॉर्थ ईस्ट डेमोक्रेटिक अलायंस NEDA की कन्वीनर हिमंत बिश्वा शर्मा NSCN-IM अमसुंग NNPG की लुचिंगबा सिंग उनदुना वारी सारबा याई हाइरी सेप्टेम्बर 19 शर्मागा दिमापुरदा मिफम अमा पांगथोकनी हाइना NSCN-IM की ममिंग ताकथोकनिंगदबा सीनियर लुचिंगबा अमना इकोनॉमिक टाइम्स दा फोंगदोरखी हाइरी हिमंत बिस्वा शर्मा दिमापुरदा NSCN-IM की जनरल सेक्रेटरी थोइगांगलेंग मुइवागा उनगनी हाइना महांगना फोंगदोकी जम्मू अमसुंग कश्मीर की उधमपुर की मनुंग चनबा सिवघर धरदा ngasi अयुक आर्मी एविएशन कोर की चीता हेलीकॉप्टर अमा सेराना लैंडिंग तौबदा पायलट अनि सिखरे पायलट अनि अदु थौदोक अदुदा फिबम थीना अशोक अपन नंगबदगी उधमपुर की कमान हॉस्पिटल दा पुखतलबा मतुंगदा लाइकनबा ngamdana लाइखिदबनी हाइरी खुंजा सिंगना थौदोक थोकफमदा चंगसिंदुना मतेंग पांगबगा लोइनना सोकलबा पायलट अनि अदु अतेक अकाई नंगलबा हेलीकॉप्टर अदुदगी मसा लौथोकी मणिपुर हौकिबा पुंग कुनमरी असिदा सैंपल पुन्ना लिसिंग अहुम अनि टेस्ट तौबदा मियोई चामा मरफुतरा तरेत कोविड-19 पॉजिटिव ओइखरे अहुम सीखरे पॉजिटिविटी रेट ना चादा तरुक दशमिक तरुक नि हाइना स्टेट की कोविड-19 कमन कंट्रोल रूम दगी फंगबा पाउ अमना हाइरी स्टेट असिगी ओइना कोविड-19 पॉजिटिव केस असी लाख अमा लिसिंग तरा निपाल चनिपान हुमफुतरा यौरे लोइना सेकिबा मिगी मसी लिसिंग अमा चनिपान कुंट्रा मंगा सुरे लाइना लाइचत असिदगी फगलक्तुना मियोय यांखै तरुक डिस्चार्ज तौकी मणिपुर की इनपुई लियांगमई रोंगमई अमसुंग जेमी की जॉइंट ट्राइब्स काउंसिल JTC ना हयेंग सेप्टेम्बर 19 दा मणिपुर चीफ मिनिस्टर N Biren ना तमेंगलोंग हेडक्वार्टर दा लाकदौरबा कोंगचत असिदा सरुक याबिनबा मियामदा अपील तौखरे JTC ना हाई चीफ मिनिस्टर असी काउंसिल ना बाटन तौबनी लोइना कोंगचत असिदा महाकना चौकत थौरांगी ओइबा प्रोजेक्ट कयागी उरेप उयुंग तमदुना तमेंगलोंग डिस्ट्रिक्ट हेडक्वार्टर दा नौना साबा फमुंग यांखै लेबा हॉस्पिटल संगानी मसीगी मतुंगदा अक्टोबर 19 फाउबगी मनुंगदा NGO अमना लेमना फमुंग यांखै लेबा ICU अमा ओजागी हेडक्वार्टर अमा अदुगा गर्ल्स हॉस्टल अमा EMRS तमेंगलोंगदा सागतकनी लोइनना तामै अमसुंग तमेंगलोंग डिस्ट्रिक्ट हेडक्वार्टर दसु ऑक्सीजन प्लांट अमा सानबुंग अमा सागतकनी हाइना JTC ना फोंगदोरकली चीफ मिनिस्टर की सेप्टेम्बर 19 की तामेंग खोंगचत असिगा मणिपुर गवर्नमेंट की गो टू हिल प्रोग्राम का मरी लेनदे हाइना फोंगदोकलदुना मसिदा ट्राइबल की हक योंथोकपगी वाफम अमता लेते हाइना JTC ना सेंगदोरकली पाउगी मरकथना अतेंबा ब्रेक अमतंग लौमिनसी ओकेजन सिंगिदमक्ता मखल कियागी केक हाइबदी फोटो केक लेयर केक ब्रंच केक बार्बी केक फ्रूट टॉपिंग केक कपकेक सिना चिंगबा फंगबिगनी अमदी अदोंगी अपाम मोंगदा केक कस्टमाइज तौबगी खुदोंग चाबसु पिसरी खुदोंग चाबसिंग असि लौबिनबगिदमक्ता लेंसिंग बिरउ अखोयगी एड्रेस NG College Road near Nauramtong phone number 9864112972 अखोयगी ऑनलाइन पार्टनर फूड वाईफाई अमसुंग फूड वेब तगिसु ऑर्डर तौबिबा यागनी ब्रेक की मतुंगदा मियामबु तरामना ओक्चरी मखाताबा पाउ चीफ मिनिस्टर नोंगथोंबम बिरेन की मीटिंग मखादा हाइंगांगदा लेबा नागी अनाबा लेबा अमदी ताबगी पांगल वातलबा मियोइसिंग लेमना लायेंगदुना हियरिंग एट येंथोक्रे पॉवर्टी डेवलपमेंट सोसाइटी अमदी SICDA की मखादा Ali Yavar Jung National Institute of Speech and Hearing Disability Regional Center Bhubaneswar BJP Haingang Mandal Haingang Gram Panchayat Amadi Haingang United Club Organization ICUC ona sinduna pangthokiba thauram aduda Maikay Adongi miyam na sarugyaki Imphal East District ki Haingang Lai Harau Phamda pangthokiba thauram adugi matangda wangang daduna ICUC ogi Secretary S Tondang na haiki chahi yamdaba ahal singna ना ताब वाटपगी थेंगनरंबा खुदोंचादबा सिंग खरमाई मखैदी कोखनबा ngamlagani ahal singna थेंगनरिबा खुदोंचादबा सिंग उबिदुना चीफ मिनिस्टर ना लौखदकलिबा खोंथांग थागनिंगाइनी
Chaukhadlakpagi matung inna naha oina taba watpagi khudongchadaba kayasu mayoknari lagi. Honglakliba matamgi kongchat asigi matung inna aikoina cheksinba mathau tai. Ngasigi pangthokiba thoram asi state asigi manung hanjinba mafamsingdasu pangthoknaba hotnagani. Loinana masa mau faba khunai ama oihannabagidama aikoi khudingmak amata oina hotnaminasi haiki. Ani hana taramba sahi hundaga ni thoi suraba ama ekoi na tabagi sang watlam madu asi khudakta ekoi check tobu matamda magi manungda akanba pot ama leiramme sahi yamna liraba ma adu lokthwe adu matungda hapa kanda di na tare huje alsi yamna nungaina ekoi volunteer sina magi mayumda Local Council CPI amadi Irawat Celebration Committee Manipur State CPI ga khutsam naduna lamlaida leiba Irawat Memorial Hall da Jananeta Irawat na Manipur kankiba numit haiba thoram ama ngasi pangthokare. Inglising ama chamapal nifunipal da Purbanchal Pradesh semnaba government na honarapa matamda miyamgi luchingba Jananeta Irawat na luchingduna thausil asigi mayokta lepkiba numitpu ningsingduna palan asi tawbani hairi. Thoramaduda tongan-tonganba opposition party Taramathoi luchingba sing na sarukyaki. Thoramaduda CPI luchingba Dr. Moirangtem Narana haiki. Inglising amachamapan nifunipanda lamlai maikai gi miyamna Manipur kandaba yade Purbanchal Pradesh semba yaroi haiduna Manipur Dramatic Union MDU da Irawat ki liching makhada Manipur gi apunbagi mifam ama kauki matam aduda lamlai maikai dagi yamlaba miyamna mifam aduda sarukyaba laki. Miyam adu Fairojam kanhai machana luchingduna laki. Matamaduda Pungdong Bamda police officer Kaisam Naran Babu na thatuna miyam adu thinki. Miyam ga muknabada Narayan Babu laikide tungda Irawat pu phananaba yathang tauki. Irawat Englishing ama chamapan nifunipan gi September kunmathoi asida underground taki mirot oiki. Opposition party Taramatoi na punsin aduna haujikti Manipur kandaba yade haiba achuba maikai amada lakle haina Dr. Narana Makata na Fongdoki. Bharat ki maning makha tamakpagi state reorganization tawdana semgalakpada awang nungpok ki lamdam masigi apikpa state singa se punjalaga khar chawba state ma semani haidana prastab ama lakhibane madudi Tripura ne Manipur ne Mizoram ne Assam ki Kasar district yam chawi Barak Valley se Surma Valley and Sukhangai Masigi Prajamia Mas Punjalaga North Eastern Frontier Province Haibani Rajdi Samna Purbanchal Pradesh Koilon the High Target Awang Nongpoki Laipak Pradesh Masembe Numitara Mangani Chup na Chathagadaba Nabart na support toba upgrade skill handloom and design training program amangasi Nawodrang Community Hall Joypur Part 3 Kasarda Hokre Haudokpagi Thauramda Rabi Sankar Likmabam DDM Nabart Ngangom Elena Devi Circle Inspector Handloom and Textiles Kasar Anima Namasudra ASRLM Amasung Aloka Nanda Barman PRI member na Daista Famki Thauramasida Self-Help Group Taramapalgi member Chamarom na Sarukyaki Tungda Purnachandra Sarmagi Hari Community Hall Ranipurda Jut Handicraft ki training program amasu haudoki. Thauram asida Badrigi GP President Nirmol Rai Odilip Singh Loinana Dave Basti amasung Ranipurgi SHG Group member Tara Kuntra Manga Mukna Sarukyaki. Thauram asida su DDM Nabart BPM BMMU Banskandi Block Amadi AGVB Banskandi Branch ki Assistant Manager Rahul Kumar na Chingbasu Sarugyaki. Handloom sige sige noi na koi na pangyong da sari ba piece se pangyong da di ta ta khena ba jam la ani akogi Guwahati tat ena haina ri se ko asidai siga di noi gi phi gi structure phi sabagi kaino structure da khangde akogi size da khangde asida khara different oira pani na ko poti na gi ta ta saba du na phi du na haina presentable oi doi Assam ki Chief Minister Himanta Biswa Sarma na handak Silchar gi numit nini ki khongchatta laklamba matamda Manipuri Singhi intellectual amadi Oza Singha Manipuri Singhi tongan ba isu kaya khana naina bada Manipuri loan bu associate official language oibada misinga chana de haina phongdok lamba si All Assam Manipur Students Union amsuna yamna pen de haidi
Hauzik Assamda yamna kanna chatnarakliba Assamese, Bengali amasung Boro asi khangdaba yade haibasina leptana asum chatharaklagadi Manipuri medium asi atuba matamda mutkragani. Maramdi loan sing asida mahai tamlaktaba mahairoi sing sarkar asina lauba thabakaya thaba yahandre. Tree language formula asina maram oiraga mahairoi kaya Manipuri medium tamningdaba thawoiraktabagi achoba machak ama oirehali. Masigi mathakta Manipuri loan asi Indian Constitution gi Nipan suba schedule da challaba loan ni. Englishing ama chamapan yankai taruktagi hauduna medium ama oina tamduna lakraba amadi Assam University Silchar amadi India gi tongan ba university singda tamliba loan amasuni. Loinana Sahitya Academy na sakhanglaba loan ni asigumlaba loan amabu associate official language oiba yaroi haibasigi Manipuri loan bu mamal thamdabani hain amadi Chahi lisang kayadagi medium oina tamduna lakliba Manipuri loan asi thawoi usittabani haina amsu na lawi. Associate official language oidriba fauba amsu na khongjang sanction gani haina cherol amada fongdorakli. Paugi marakthana atenba break amtang lawminasi. The NDA government of Manipur is working with full dedication to fulfill PM Modi's mission to bring clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 4,51,566 such households, only 25,920 had functional household tap connection. But in just 2 years, that number has grown to 2,35,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHDC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Breaking matungda mayam butaram na okchari makataba pau. District Administration Technopol na Taranithoi Suba Battalion National Disaster Response Force NDRF ka khutsam naduna mausagi oiba khudong thiba singdagi matau karam na cheksin gani kari thorang lokhat kani amadi khudong thiba nanglaba mioi ama matau karam na mateng pangani haibagi matangda Natural Community Awareness Program haina mingthonba miyamda wakhal tahanbagi thoram ama ngasi Technopol Village Community Hall da pangthokare. Technopol District ki Technopol Block amadi Machi Block ki tongan ba mafam singda thasi ki tarataruk tagi hauduna lakadoriba September 13 phauba leptana chathagadoriba ngasigi Natural Community Awareness Program adu SDO Technopol na mapung oiba asil arang oiduna pangthoki. Program adu da S. Surchandra SDO Technopol na athoiba mitung oiki. Tranithoi Suba Battalion NDRF ki Commandant Rajesh Thakur gi meeting makhada battalion asigi inspector GD Titus Sekho na luchingba NDRF ki team aduna pangthoki bang asigi community awareness program aduda nungi oiba warol piraduna NDRF ki inspector GD Titus Sekho na phongdoki bada Manipur da lairiba Taranithoi Suba NDRF unit asina Manipur da disaster tholakpa matamda mi kanba amadi mateng pangbagi thabak tauri Mahogsagi kudong tiba thorakpa matamda micham ama oina kari cheksin thorang lokhat pham thokpagi kari thorang paikatuna asok apan awa ana taraba singbu kamdong na mateng panggadage haibagi awareness pangthoki
Thaudok ama thoglakpa matamda khwaidagi hana mapung oiba thaudang laugadaba asi imung manung amadi kairoi lekai adugi miyoi singni. Makoida awareness pirabadi punsi kaya ama mangkibadagi kanba ngamgani haiki. Haugiba August ki tang 15 India gi ningkha tambagi ningsing palan numit asida lamdam masigi media gi lamda haktengnana achoba thaudang lobiriba Mohammad Saidur Rahman bu Excellence Cum Change Maker of the Year under the category of Outstanding Contribution and Upliftment of Society in Nation Building amasung First AMP Award for Social Excellence Lisingani Kunmatoi Fanglakpada Manipur State Committee Democratic Bharatiya Samaj Party gi Maikaidagi Haraubal Loinana Nungaiba Fongdok Chari Hairi Amaromda Saidur Rahman Hauzik Mami TV Amadi Mami TV ki staff reporter Amadi IPA Group of News ki founder President Amasu Oibata Natana Lamdam Asigi Media gi Lamda Choktaba Naidana Achoba Thaudang Laubiriba Miyoi Asibu Masak Khangbiba Oina Singthaningai Oiraba Award Asi Pibirakpada Apenba Fongdok Chari Haina Cherol Amada Hairi Lamdam Asigi Maming Lairaba Sumang Kumaigi Saisakpa Chaudhuri Mayum Naba Sharma Ngasi Masagi Anaba Amanamaram Oiduna Laikidre Naba Sharma Imphal East ki Brahmapur Nahabam Dagini Mahak Miyamna Naba Chaktekpi Haina Su Khangnai Mahak Manipur ki Sumang Kumhaigi Nupi Konjel Sabada Thoidok Hendok na Maming Lairaba Saisakpa Amani Hauzik Aroibada Maroiba Pau Amukhanna Manipur Chief Minister N. Biren Nangasi Numit Nini Chup na Pangthokadaba Vanijia Utsav Imphal gi Chingmairong da Laiba Classic Grande da Haudokre MSU Angkil Amadi UPF na Sinduna Manipur Merger Agreement 1949 gi matangda khana nainabagi thoram ama DM University campus da Laiba MSU headquarters da Pangthokre Haukiba Ningthaukaabagi numidangda yum amada bomb attack chathabada chenabani haiba prepak progi kadar ama ngasi Manipur police na fagat pangamkhre Assam ki Chief Minister su oiriba North East Democratic Alliance NEDA ki convener Hemanta Biswa Sharma na NSCN IM amasung NNPGS ki luchingba singa unaduna wari saraba yai hairi Jammu amasung Kashmir ki Udhampur ki manung chanba Safeguard Darda ngasi ayuk Army Aviation Corps ki Chita helicopter ama Seranana landing taubada pilot ani sikhre Amadi Manipur da haukiba pung kunmari asida sample punna lising ahum ani test taubada miyoi chama marputara taret COVID-19 positive oikhre ahum sikhre positivity rate na chada taruk dasmik taruk oikhi Pony TV na pizaba numidangi pau matang asida loizare meeting tabiri basingbu amukana kurumsari